Manipuri Kuki Narco Terrorist Maru Phangna Muthatsi haiba demand ngasi Tampak tongan-tonganba Mapham Kayada miyamna human chain shemduna khongjang Changshinkhre. People Alliance for Peace and Progress Manipur PAPPM gi luching makada Changshinkhre khongjang aduda miyamna Kuki Narco Terrorist Maru Phangna Muthatsi down Kuki Narco Terrorist amadi go back double standard Assam Rifles haiba na chingba akanba kholau kaya lauke. India gi machu ohungi firal amasong salai taret ki firal paiduna Changshinkhre khongjang aduda we want peace in Manipur, safe India, deport Kuki illegal immigrant amade abrogate sue with Kuki Haina thaba placard kaya su sizinaki. Miyamgi khongjang adu khwairamban gi tongan-tonganba kaithelda potfam phambi ima ibel kaya na sarukya duna mapung fa na Changshinkhre. Loinana Imphal More Lambigi Moirangkhom Yumnam Lekai Thokchom Lekai Singzamai Chingamakhong Singzamai Parking Mayengbam Lekai Waikhom Lekai Kakwa Asem Lekai Kakwa Bazar Kanchipur Amade Kyamgai Pal Ahanbi Amade Lilong Thong na Chingba tongan-tonganba Mapham Singda Chatake Tidim Lambigi Oina Hodam Leirak Mapadagi Kwakaithal Fauba Miyamna Human Chain Semdana Lambigi na Yeta Leptuna Khongjang Changshinkhre Chap manaba khongjang ase Imphal Jiribam lambigi parengda leiriba tongan-tonganba lekai miyamna sarugyaduna Changshinkhre. Maru oina Sagol bandagi Tera Bazar faubugi marakta leiba masing yamlaba miyamna sarugyaduna PAPPM na taliba demand asida mapungfa na sawatkhe. Nakalamaromda Imphal East District ki tongan-tonganba Mapham singdasu miyamna lambida thoraktuna Manipuri Kuki Narco Terrorist Maru Phangna Muthatsi haiba demand ase mapungfa na sawatpagi mami takhi. Khongjang asi top khongnangkhong khurai salanthong khurai chaithabi leirak amadi Khetrigao Assembly Constituency gi tongan-tonganba Mapham tara henbadasu mapungfana Changshinkhre. Clubs Peace and Development Committee na su mapungfana sawatkhe. Ngasigi khongjang aduda Kuki militant singa center ga tongnariba suspension of operation su khudakta lauthu go back double standard Assam Rifles implement NRC base years as 1951 down Kuki Narco Terrorist we want peace in Manipur, safe India imalebang na yaifare kangle imana yaifare haiba na chingba kholau kaya lauke. Singzamai Waikhom Lekai Kakwa Asem Lekai amade akoibagi miyamna sarugyaduna Changshinkhre khongjang aduda sarugyakhibi Waikhom Dameswari na hai lamdamasida tangdu leitaba fibam hanjin halu haina miyamna lauriba se center amasong state lenga ki luchingba singi nakung yaunabagi pandamda khongjang asi Changshinbane tha tara sugadoraba irang asida center gi luchingba singna lamdamasigi miyambu leibaga sigi citizen amagum ubangamdaba se laibak thibane Maitai di tangdu leitana hingba pamzaba kanglup ama oiba maramna ngasigi khongjang ase Changshinbani haina mahakna makatana phongdokhe. Me ahumdagi ngasi phawada tha tara sura phawba akoibo karigumba amata miyoi bagi hak amata kantawdana center gi achau sang mayam sinsina akoibo mi oina khabi daba amadi citizen gi right phangdabagum leiba se masigi pendaba se akoi phongbok sabadi aduga akoi shanti pami haibase akoi punna akoi gi maira paibi amadi akoi gi Manipur gi praja punaba pullaga akoi sigumba shanti gi lambi se samjhan jabu Nakalamaromda ngasigi khongjang ado Peace and Integrity Committee kiamgai pek nasu mapungfana saugatuna MU getagi langthabal kunja fauba human chain semduna khongjang Changshinkhre. Khongjang aduga mari leinana PK President Jingakham Megachandra hai India da Narendra Modi na Prime Minister hek oirakpaga Nasha Mukta Bharat haina India pumbada campaign chathake. Campaign adugi makha chatharakpa oina Manipur da su war against drug haudokhe. Amadi handakta pangthokhiba G20 Mapham da environment kananaba wafam kaya su yanakhiba lekhrabane. Hauzi Kuki Singna Taurakliba Lan Ase Manipur Thogaina Bakhaktan Natana Popi Thadana Lalol Itik Taubagi Achauba Wafam Masu Yauri. Kuki Singna Chatharakliba Ase India Pumbagi Mayoktani Haibadu Kanghananaba Ngasi Khongjang Ase Changshinbani Haina Mahakna Makatake. Hojikti amaga sununaba matam yore maseda opposition run khaida bida adumana akoi amata obe wa kholon de leminaraga akoi sungba narco terrorist kangbu jingse masi akoi ngauthokpada akoi government so so thodang lobiri lawsu lobiyu aduga hanaki assembly gi session sida tonganba
एक ngasi tongan-tonganba kano khoi resolution ama lahoraga hojigi khoi CA gi matang do rasu aduga border gi matang do rasu border di BSC ke natraga Manipur police ka janjanaraga ngakpiba singma mayam se adi khungakpa mayam sogopan ba yawba kanda tawriba mayam aduga ngasi akhoi mass protest rally asigi khudong chaba lokjara kanda akhoi mori da tabiriba akhoi CDO gi akhoi lusingba wariba SP wariba akhoi Tampak tombi busu akhoi pikki sakitigi akhoi haringai tana thagachari aduna dingana biganu akhoi myam lari aduna mori se akhoi gini Chusampur akhoi gini Manipur se akhoi gi ngatani adu yelongmi akhoi gini naga habalekte maite habalte akhoi yelongmi pulok gini amasida akhoi yelongmi mayamna akhoi sungba narco terrorist lam helab kanggo jingje akhoi gi ngakthokpada mayam akhoi saruk yaminasi Ketrigao United Club ki liching makada chathakiba khongjang aduda saruk yakibi nupi amana phongdorakpada lamdam asida Kuki singna chatharakliba hingsagi thawung kaya ase ngasi fawba leptri Kuki singna atamnana chatharakliba thawung sing asina Manipur gi apunba saktamda aduki matik singna ba haibadu oire Maramaduna hojik thokliba irang asi center amasong state lengangna athubada loshinduna mahosagi tangdu leitaba fibam adu purakpiyo haina mahangna makhata khe Nongmagi misi mina kangde so iba paliba de di nisabanda kaida so iba kholiba tawriba mayam sida akhoi je nungaiba mam khangdre haitare aduga sarkar sina yengbirakpra haibasu kaisu yengbirakte moisu moi thokpa dum lai akhoi praja buna lan thengnau haidana thadokpagi mongda khoi bu thadok piraga thamme hojik che khangbra tabi daba mayam sina maram moiraga praja singina ngasidi ihoina haura abani pendabadagi moigi mathaktani akhoi na ngasi hauriba ihoje